ai yami kai noi bu phor khiban numi thagi na tumba chaba mase mase ni china noi na chaba china na ina phangba sikari gi no ba marum khangbro ꯈꯪꯗꯦꯗ ꯂꯨꯆꯤꯡꯕ khangoi noi khangoi aina noi bu matik chaba training pi hogre ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯐꯨꯈꯤꯕꯁꯦ ꯂꯨꯆꯤꯡꯕꯅ ꯃꯇꯤꯛ ꯆꯥꯗꯕꯩꯅꯤ chummi aduju chummi aina soigibdudi aiju soire hariduni noi noi ge soibdudi noi ju soi hare moine abo abo 나자리 바보 너 이잠 하대 바보 바보 잉한 게네 뿌레이네 아이나 이스 ahumlak subuda pass tawraga naya ka higalini aina harawrani sine ba piro kadaino khabar do segaini kari division da yawrei no khangde karai khangne ge lairik ti haitana roll number hairo 10385 10385 compartmental da yaw dini third division da mung yenge yaw mani ye second division da yaw dini nangi roll number dubu 10385 haiba ngaiko first division da yenge ko mamit sokko jana ka yengdana yawram besu kana khangni 바보 야옥다버니 아이 한덕수 벨로레 바보 खबर도 살락들이 거리 미우 시타바 벨로레가 마야가 히글리네 마시도 할로 바보 할로 바보 달라 나나나 돈붕아 저러면 냄새나 또 아코이 바기 더글로지디 마사 모이네 얌 띠 벤제에 변전이 능 변전이고 나띠 야오라 브라이브 능보 까이노 메트릭 하이도 에 하이시 능 파스 타오라 브라브 파우시에도 야오라 브라브 야오데다 아 묵 레이트라바 까이노 칸데 까바메트리디스 야오데 파스 디비전 세컨드 디비전 थर्ड 디비전 암도 야오데바 제포기다 이네 예ꯡ바 야바 예응암네바 야오데바 하이 포지션데디 예응드라보 포지션더라 야오데다 모이네 넘버 로이데 왜라 칸데 아이 와칸 또 따드레바 꼭세 세 꼭세 까레바 마나가 오늘 라우카트너가 더위네 하이 오자는 막 비바 해타버도 아이 막 비기 에 까마이나 세 막 비나봐 세 mapu sabe mana dana 보보 보보 뿌라케 세 땀 타오 그니마 루깐 거이루보 분지외도 이말라레 이사시야 본테코 세 이마와 하게 나 거기 exam 하이도 에도 낭부 예무라보 예물이마 야우데 오자니까 못 받다마다 파르파르 이제 아니 별로야 한덕까지 홈락 출해나 어찐나 뭐죠 그 땅디형 비비야 되나
ꯑꯩꯅ ꯀꯩꯝꯇ ꯏꯔꯝꯗ꯭ꯔꯁꯨ ꯁꯤꯝꯄꯜ ꯄꯥꯁ ꯑꯣꯏꯔꯁꯨ ꯆꯝ ꯆꯝꯅ ꯇꯧꯍꯟꯕ ꯌꯥꯏꯗꯅ ꯏꯁꯥꯗꯤ ꯇꯣꯏꯅ ꯐꯦꯜ ꯑꯣꯏꯔꯛꯄꯅꯔꯥ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯎꯏꯗ ꯆꯥꯎꯊꯣꯛꯄꯩ ꯋꯥ ꯅꯠꯇꯦ ꯏꯃꯥ ꯁꯤꯗꯤ ꯅꯥꯄꯜꯅꯤ ꯀꯩꯅꯣ ꯑꯦ ꯌꯦꯡꯉꯣ ꯑꯩꯅ ꯀ꯭ꯂꯥꯁ 2 ꯍꯦꯜꯂꯛꯄ ꯑꯉꯥꯡꯗꯣ ꯍꯟꯗꯛꯇꯤ ꯄꯥꯁ ꯇꯧꯈ꯭ꯔꯦꯗꯅ ꯀꯔꯤꯒꯤ ꯑꯣꯖꯥꯅ ꯐꯠꯇꯕꯒꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯐꯠꯇ꯭ꯔꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯕꯨ ꯄꯥꯁ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯀꯥꯟꯅꯗ ꯋꯥ ꯂꯩꯅꯗꯅ ꯆꯥꯛ ꯆꯥꯎꯁꯦ ꯄꯨꯛ ꯊꯟꯅꯕ ꯍꯣꯏꯅꯦ ꯏꯁꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯀꯤꯡꯕꯣꯟꯗꯨꯁꯨ ꯂꯣꯏꯗꯧꯔꯦ ꯏꯁꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯥꯛꯑꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯉꯥ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯉꯦꯕ ꯑꯗꯨꯗꯤꯅꯦ ꯈꯨꯔꯥꯝꯕꯤꯔꯣ ꯅꯠꯇꯦ ꯅꯣꯏ ꯑꯍꯨꯝꯕꯨ ꯇꯟ ꯇꯣꯠꯄꯗꯨꯅ ꯇꯣꯠꯂꯒ ꯊꯥꯔꯛꯈꯤꯕ ꯇꯝꯕ ꯑꯍꯨꯝꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ ꯂꯨꯆꯤꯡꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯠꯅꯔꯤ ꯇꯥꯕꯗ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯕꯅꯤ ꯂꯨꯆꯤꯡꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯣ ꯑꯗꯨ ꯐꯪꯅꯅꯕ ꯄꯥꯝꯕꯩ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ You ꯂꯨꯆꯤꯡꯕ stop it! ꯃꯤꯊꯤꯋꯣꯡ ꯃꯤꯇꯝꯕꯥꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯗꯧꯅ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯥꯡꯂꯨꯞ ꯁꯦꯝꯕꯁꯨ ꯅꯠꯇꯕ ꯁꯨꯝꯅꯇꯒꯤ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯅ ꯅꯣꯏ ꯑꯍꯨꯝ ꯐꯨꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯅꯣꯏꯕꯨ ꯐꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯇꯨꯝꯕ ꯆꯥꯕ ꯃꯆꯦꯠ ꯃꯆꯦꯠꯅꯤ ꯆꯩꯅ ꯅꯣꯏꯅ ꯆꯥꯕ ꯆꯩꯅꯥꯅ ꯑꯩꯅ ꯐꯪꯕ ꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯗ ꯂꯨꯆꯤꯡꯕ ꯈꯪꯉꯣꯏꯌꯦ ꯅꯣꯏ ꯈꯪꯉꯣꯏ ꯑꯩꯅ ꯅꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯐꯨꯈꯤꯕꯁꯦ ꯂꯨꯆꯤꯡꯕꯅ ꯃꯇꯤꯛ ꯆꯥꯗꯕꯩꯅꯤ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯨꯗꯤ ꯑꯩꯁꯨ ꯁꯣꯏꯔꯦ ꯍꯥꯏꯔꯤꯗꯨꯅꯤ ꯅꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯗꯤ ꯅꯣꯏꯁꯨ ꯁꯣꯏ ꯍꯥꯏꯔꯝꯃꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯂꯨꯆꯤꯡꯕ ꯆꯨꯝꯃꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯨꯝꯃꯛꯀꯅꯤꯌꯦ ꯅꯣꯏꯕꯨ ꯃꯣꯏꯅ ꯐꯨꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯈꯣꯏꯒꯨꯝꯕ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯁꯦ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯂꯨꯆꯤꯡꯕ 이까이린이잖아. 어이, 너희부 부럽고 미진거 이 굿즈 빼나 뭉텅 부두옥들거든요. 굿즈 마랭마랭가 좀 짰다는 레라니. ꯑꯁ ꯍꯩꯅꯗꯦꯗ ꯑꯉꯥꯡ ꯅꯞꯇ ꯏꯕꯁꯤꯡꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯤ ꯀꯥꯏꯅ ꯑꯁ ꯑꯩꯗꯤ ꯇꯣꯛꯑꯅꯤ ꯅꯣꯏ ꯇꯝꯒꯦꯗꯤ ꯇꯝꯍꯧꯔꯣ ꯑꯩꯗꯤ ꯍꯌꯦꯡꯗꯩ ꯂꯥꯛꯆꯔꯔꯣꯏ ꯉꯁꯤꯗꯩ ꯂꯥꯛꯑꯒ ꯍꯌꯦꯡꯗꯤ ꯇꯣꯛꯇꯣꯏꯔꯣ ꯍꯥꯏꯁꯤꯕꯣ ꯆꯠꯂꯁꯤꯕ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯒꯦꯠ ꯁꯣ ꯂꯣꯜꯂꯤꯁꯤ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯄꯨꯡꯗꯤ ꯇꯥꯗꯣꯔꯦꯗ